Northeast Asia Khaktada Phangba White Cheeked Starling kouba Uchek Makhal ama Manipurda Ahaanba Oina Chaktaba Thengnare hairi. Wildlife Explorers Manipur WEMGI Thomi Singna Chotharakpa survey amada Imphal West District Lampel Pata White Cheeked Starling hairiba Uchek Makhal ase Chaktaramba Thengnarakibani. Uchek ase WEMGI Thomi Loyangamba Irungbamna White Starling chonga thizabi haina khangnaba Uchek Makhal amagi photo nambada yaurakibani. Photo aduda yauriba Uchek ado masak khangba ngamlaktabadagi Bombay Natural History Society da tharaba matung society asigi hanagi assistant director Dr. Raju Kasambina masak taglakibani. Hiramasiga mari lainana Wildlife Explorers Manipur ge secretary Elangbam Premjina hai Uchek Makhal asi mamangda Manipurda amukta laktrabasu Arunachal Pradesh tadi toina uba phangli Manipurda Ahaanba oina uba phangliba asi tharaga Uchek asi South Asia gi mafam mapanda uba Uchek oiragani amade Uchek asi ubagi chang sahi kharagi matungda wangkhalakpa yana leiri Lampel pata uba phangliba atangbu Uchek Makhal sing asigi matung inna parasi Uchek singi yamna maruiba mafam ama oiragli maramaduna mari lainaba singna akanba midyang changhorabadi Manipur gi oina achoba kanaba ama soidana oigani hainasu mahangna makatana phongturakli panba yabade White Cheeked Starling hairiba Uchek Makhal asi mamangda Manipurda amukta ukhidri India gi oina Arunachal Pradesh Khaktada uba phangbaga loinana South Asia gi oina su maduna amata ngairaba report oirambani Uchek asina Northeastern Asia da macha kolaba matung Japan South Korea Southeastern China Hong Kong amadi Taiwan da ningtham thagi matamda chaktaruraga Myanmar Thailand amadi Philippines yaururaga India da thengna lakpani